ngasi si Bharat Basi aduga Manipur laiba koi kuring makkidi yamna nungairaba Bharat asigi humudra taruk lak shuba Republic woibagi yamna nungairaba numit haiba tare Bharat Basi akhoi kuring makki aduga Manipur laiba akhoi Manipuri akhoi kuring makki yamna nungairaba humudra taruk lak shuba Bharat Republic woibagi adugumba nungairaba numit ni aduna akhoi Manipur Pradesh Congress Committee na sinwi langbiduna sigumba humudra rak shuraba Bharat ki Republic warapigi numit adugi nungaiba phongdokpa aduga masigi function asigi maru oibadu madugi akhoi nungaibadu akhoi saruk yajari akhoi mayam hena khangbire Bharat asi matam changna British na loilam sasan oiduna Bharat asi moina nampuda sasan tauduna Bharat asi matam changna mayam nadi loilam sasan na hainei adu tauru matungda Mahapurush kaya mana Mahatma Gandhi ji gumba Netaji Subhash Chandra Bose gumba Sardar Vallabhbhai Patel Maulana Abul Kalam Azad Pandit Jawaharlal Nehru na singba matam changna Bharat tagi British si matau karmai tauduna tantok sige haibasi tauduna awana kaya jenda mapunsi kaya chupa leidna Bharat asi ningkha tamnana bu hotnabada Bharat laiba praja section khuding magna aina hujik panjagiba Mahapurush sing ado adugi lusing makhada maruina Congress party gi lusing makhada Bharat asi 15 August 1947 da ningkha tamme madugi matungda koi Bharat asi Samvidhan semdana Dr. B.R. Ambedkar na chairman oiba adugumba Constituent Assembly amana Samvidhan seme Samvidhan sema matungda koi Republic la Bharat asi adugumba Republic to ngasi humudra taruk lak shuba Republic tuni madugi akhoi nungaiba phongdokli Bharat ki Samvidhan da kari hairi Mahapurush Mahatma Gandhi ji na kari hairami akhoi hujik ningkha tamme adubu Bharat asi ningkha tammaba matungda akhoi shohor da building khara aru anan khara uraga Bharat asi ningkha tamme aduga Republic oire haiba madugi wahan thokudi sumoi Bharat asi 70% henbana rural area da leiba adugumba Bharat asi rural aduga urban sa manana saukhat minaraba matamda Bharat ki ningkha tambagi Bharat ki Republic oibagi Bharat ki humudra rak shuba Republic oibagi wahan thokto madu laigadoribani haidana Mahatma Gandhi jina haidana adubu ngasigi Manipur gi leiriba phibam ngasigi BJP na sason toriba phibam sidadi akhoi humudra taruk lak shuba Republic ki wahan thok haiba tarin madu akhoi da nungaibadi nungairaga akhoi madugi chap chaba wahan thok tudi akhoi Manipur leiba praja khuding mukta ai phaubiramgani haibasi thajade maramdi madugi maruiba khara haiba tare mayamnadi adum hanjan palle harkane Bharat Republic oiba duga grassroots ta akhoi Republic oibagi democratic oibagi wahan thok lehensi haiduna thengang kayada laigidaba let Prime Minister Rajiv Gandhi ji ki matamda grassroots ta nupi da empower pina koi grassroots level gi local body organization mayam jing sap manana matam chana Samvidhan semdoktuna election tawdna nupi da empower tawba duga grassroots ta leiba praja sing che sidaida
ꯑꯩꯈꯣꯏ ꯁꯛꯇꯤ ꯄꯤꯁꯤꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯥꯔꯠꯇ ꯂꯩꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯁꯤ ꯆꯞ ꯃꯥꯟꯅꯅ ꯏꯀ꯭ꯋꯦꯜ ꯔꯥꯏꯠ ꯑꯗꯨꯒ ꯏꯀ꯭ꯋꯦꯜ ꯗꯤꯕꯂꯞ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ BJPꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯉꯥꯏꯍꯥꯛꯀꯤ ꯀꯣꯚꯤꯗꯅ इलेक्शन तौब यादबनी अमु हाई कोविड न मरम मोइदना भारत लेरिबा स्टेट अमत्तदा लोकल बॉडी इलेक्शन तौगिदबसे हाइदी क्वेश्चन ओइना हंगिबनेबा बीजेपी गवर्नमेंट से अंत खुम्बिरओबा अदुगुम स्टेट तो कोविड न मरम मोइदना लोकल बॉडी इलेक्शन तौगिदे बेंगोल दो ओइबया यूपी दो ओइबया असम दो ओइबया तौदबा अमत्तसु लैतिए अदु ngahak lerga ngarang nahan jo amu इरांग सिना मरम मोइदना लोकल बॉडी इलेक्शन तौदबनीना आई खबर अमदा थेंगनइए हुजिकी सरकार सिगी चीफ मिनिस्टर सिना हाइखिएबा अदो इरांग सिना ओइता इरांग सिना ngarang nahan दा पार्लियामेंट की लोकसभा की इलेक्शन अखोइ सिदैदा तौख्रिबदुदि कमाय तौबा दुना सुगुम्बा ngahak lerga mangang ngahak lerga mangang तौबसिना अखोइदा मुद्रा तरुक लक सुबा रिपब्लिक की नुंगाइबदो मदुगी महाउदो अखोइदा चाप मानना फावबा आइदी खरा वालमगद्राना मणिपुर लैबा प्रजा सिंगसे अदुमाइना फील तौजबनी अदुबो अमा वरे अखोइ मांगदा तादन लैबा इशू सिंगसिदी अखोइ कांग्रेस कर्मी अखोइ खुदिमकना उक्सेन इंजेन मानना यूनाइटेडली फाइट तौरगा अथुब मतमदा अखोइ शांति हंजलहनबा अदुगा भारत के निंखा तंखिबगी और रिपब्लिक वेरपगी नुंगाइबा महावदो अखोइ मदुगी जस्टिस हाइबा तारेने इक्वल जस्टिस तो अखोइ पिननबा अखोइ होटनमिनदना मणिपुर से अतै भारत लैबा स्टेट अतै गुमना अखोइ निंखा तमना अदुगा शांति हंजलहनबसे अखोइ होटनमिनसी हाइबा ngasi sugumba humdra truklak suba Republic Day asidayda Manipur laiba praja khudingmakta ay appeal si tawjab